kaya machu kaya ayuki kuro mga na maro kaya machu kaya chipa tamoygi maruda ningi apumba manglanshi Hello, a very good evening. Welcome to ELITETV and you're watching Indie Evening. Mityeng tabiri bapumna magpu ihan han bamaktada Chongtham Amrita na taram okchari. Ngasigi Indie Evening gi akhanaba guest asi a very talented and creative group. Makoy asi experimental progressive folk band Manipur gi lairiba traditional and folk instrument kaya amos incorporate taroga makoy gi oiba yamna unique oiba sound amadi Manipur gi music scene desu yamna top space amasu kaliba adugumba band ani tinthaba leitana amuktang taran okchi. Everyone please welcome Atingkok. Atingkok ki band members sing the ihan hana lakchening basi. First of all isagi aina budi khangjar su ihan han ma isagi ming and your role in the band and adigi Atingkok ki band member ngasigi lakpidriba mahaki su yauna introduce matek amtang hana thambiyo. Ay ming THAWAN ay kino Atingkok ki say iba duga sakpa composition akoy dum punna maina horok pase kino tawe adu ngasi akoy sigi kino sida Sanjit yaudre Sanjit Kuraism ma huji Mumbai de lay mana akoy kino guitarist ne ma adu ma ngasi di yaudre I can give my Thank you. And next REAGAN YUMNAM drummer Atingkok ki drummer and Atingkok ki tele tasu tawe hatudagi ai band amni Terra Progeny ana Ampama ande music je Terra Progeny jana ka prog rock ki type tawe Atingkok sina khara metro atwa jazz kumba khara incorporate tawe folk element ke kaya hoga jina pura pop rock like soft yam soft ko kino ki type ta kangde so kangde ke hajen kangde so habdi samna harabada ngasi ayi mimangda phamiriba guest ani se multi talented and also very unique oiba dugum yamna creative oiba musician ngaktani musician khakta sunate habdi in other aspects also habdi yam sathina talented oiba ngatani khoi ngasi program se makha chatha boina makha tana khangminasi but first of all en lakchening base Atingkok ki matang da lakchege adana Atingkok ki band se khoina je hekta bada yamna folksy oiba experimental progressive band amani aduga maru in stand out tourism ha ki lyrics and folk music sini aduna
REAGAN amadi THAWAN ihan han mamakta da habidi band as a form to gene thengnagiba matam ade karamba chahi 2000 kya degi thengnaraga Atingkok have a band se form tor ino adudegi ngasi bawda la iba journey sida Atingkok ki habidi ngasi bawda la ba evolution habitare adugi mayam do mayam da tang share to bi siana habit kano tawjage samdapna Atingkok se ihana 2014 round 2014-15 side kino tawe adum kanda ai se solo oina khongbagi mong de maina leirame aduga Atingkok sumaina kino tawsida akoi manaba ama yaima ma pena khonge aduga akoi je kino pena khong bataminaba aduda sum jam tawminaba degi akoi kino chingama punsilokana amalei oda akoi waps ki member akoi oiminabagi almaina any area mayam de interest manaba mayam haidi pulakpadegi esmaina ai sei smain tawbam lei adudi jam tawmina senan main tawraga hauraga akoi kino aine aduga yaimane aduga tombi se ma jagoi sai Arctic Sion gi founder ne adu ma langden thinba khotpa ma jagoi saba khotpa maina leirambane audida ngasai gi akoina pena taminna ba khotminna ba tawbisida akoi isai amas maina tawsi khotse ai isai composition atopa singaluda maina lumang sambun haibi isai maina sakse adegi akoi kwakta gi lamjin tanabagi isi kambaga nungman ga lamjin tanabagi isai sakpa khotpasida kamaina haide adudaida aina adugi matamduda haitare especially keno tawe pakna tabadu phangde haidi akoi gi thaina gi folk keno gi isai singje guitar ga company tawraga hekta sakpai pulap sana keno tawra sakpaje adudaida leitabduda sumaina engonda supajaba imai pa sai thabagi keno sai thabagi isai jibu akoi sumaina sakukpada adukimatik mayam da phajagani na khanbagi oza sei thaba lumang sambun pullagana panthawi pa adegi lutung sambul leiragana palem ima adegi lawai sambul leiragana palem panthau sakpa haidi keno khanghaiba mapi makuk haitare ko adugumba maina symbolize tawrambado yamna phajaba mayek tudagi aina adugi mayek se hanan leiramba mayek ne ana koi gi saiho achaubo ina leiba haide keno pena saiho sakpada nahanu wak manana sakpad maina sakada visai ne audaina sige f ka pairaga smaina yamna live court keno da pairaga chamchamba mi amana ju saktok pangam agade khoi gi mayek sigi phajaba aduga khoi gi isagi hana leijaramba leihause hangdurga tawthuraga yeng matamda phajaba myamda kitangdang khangma ngamgani na khallaga yaima nang pena ismaina khongje khoi sumaina de yaima magi pena version khonge adagi tombina langden thinba khotpa main tawraga ihan hana goi 2015 daga keno festival of andro na ama tawge adudaida stage achawbada haitare ko haidi keno mapandai band ga mayam lakpa khotpa tawge adugi keno duda akoina ihan hana khongba hawe adu khongbadagidi mathang adum haidi gig macha cafe kika dagi Manipur da sinba event economic festival adum chauna phajana sinba horakhiba haitare adu mamang yam kan di leite event Manipur festival mayam je adu into the wild and 2017 da ihan hana hoba khotpaduda ihan hana maina khong ko tawraga 2017 tawe adu tawbududa matamduda keno tawe Atingkok je band ne leibase koi sungamde haidi keno tawbanina keno session jam session tawbai type ta koi sei le kan da punbagumba ai sabudi ai sei tawe ai full time ai sei iba khotpa adum keno ma anoba puthoknaba han tawraga dum lei haitare ai kai anoba puthoksi khotsi tawbudabu band ama oiragadi sumaina mana magi sigi part ama paiba aina mai sigi part ama sumaina punbagi kanoma chauba ma leibagi band gi kenoda aduduma leiba matam kuina sangna phangakte haitare yamna sangna ID 2015 da idagi tholok 15 16 17 18 19 phangide tawbudabu event leiba khudingi de festival do igara gig any leiba dum session artist sing haigada imanaba sing adumaina koi pun khongmine aduga later 2017 sidai sida akoi kena zero festival
ihan hana khonge adu adumaina adu khongba khotpa tawbadai aine yaimane tombi ne aduga jimbo ne manaba ma keyboard khongba maso top band top gi smyam khonge maga 2017 18 adumaina 16 17 18 adumaina khongin rame aduga 2018 je yamna keno tawba haitare ai yoina haitare personal music ki journey sida yamna class haigadra chingthok pagi kenoma isadani ko thoije crisis haigadra aidi ithanda aiga khongmina sing je band oina leitabani adagi aigi tinariba manaba sing si Atingkok ki smain toroga sima oina ba semba khotpagi adugi chance pang phangnadaba akhui sei tawuda di dum punba ko sei tawuda smaina exam tawmina si coach kaina gi gam le kande bai smain khongmina si hairagati khongba adubu band gi ama bonding ama degi create tawnabagi music create tawnabagi hotna minaba kenodo adugi potto leitabnina aingonda pura isai ibasu keno tawbusu adugi journey tonganba ma leige aingonda kai haitare matamduda ithanda thawnade manung dei thoini ko iba khotpa sakpa tu leptabnina adun maina almai sang journey ma leiro matungda 2018 19 swaise regan thengna je regan ma sound engineer oina leibane aduga magi studio sembal loirakpa khotpagi almaina keno tawre aduga tanthana record lawe tingkoke audayidasu ngasagi aine yaimane tombine jimbo ne khoi isai keno toba tanthagi hujik keno channel desu dum phangbane isai mari adudu regan record tawe adum kanda regan ga akhoi sumaina haidi isai tongmina si khot minase haibagi kashu akhoi ni pannaba khon minaba leite regan sound engineer mo ne ek tawe engonda si sumaina si hapsi keno magi studio da la ga toba aduna Atingkok ki hujik pukta yauriba haidi keno studio version da release tawgiba mayamse sigi studio art people sidagi ngaktane haitare regana record loin tawe aduga accept hamiba studio simakni haibadare okay simakta aduga keno accept arubana mataida 2016 da sungi studio da tawe yum studio da adudu khatane ataidi sida loina mak tawbane aduga keno production je sidagi mixing tawba khotpa loina mak sidagi tawge adu tawre adu 2019 20 swaibuk ta pangna egan akhoni kesu hainadri tawbadu adugi matamdu da ai khatang kok ta nungai tabadi haidi isai tawningbagi isai pambagi adum ni chatli ko mai agago iba khotpa keno tawba adum chatli 2018 19 swaije sida regan ko ni haide band gi smaina collab tawba khotpa ke ka kim panadri aduga tantha gi production se loigre adu loigra matungda ai regan gi da dum isai record tawai ko haide Atingkok ki hanan ba album haigadra album mi se hoige mi gi album je si puthok nam si chahi ani ahum ya da dum record tawe maramdi mi haida album je sina first album Atingkok ki mingda thokase 2021 da release tawse 2021 da adugi mamang da isai di tawe haidi macam release tawgi se keno Atingkok ki oina arubana mataida 2016 da release tawgi aduga keno lumang sambun 2020 doide toromgani adu 2020 se adai 2019 saida ihulgi sayama single loina release tawgi adusu ihulgi sina moka hozik yam popular oiba web series ihul season 1 and 2 sigi season 1 sigi OST oigadori OST aduga magi ihul title song ama adugi aduda igi bani saije adusu imanabaga koi keno esmaina puthokmina sei maramdi band oin leitabani ko ngasai haijabdo aduga 2020 or pasai da aina isai han tawrambagi sigi keno mi gi loirak pai timing je mi je release tawgre ko 2021 da mi sida isai nipan yawe sijima haidi kuina keno tawrapagi aduga imanabsing da
pai keno si isai ani simanang suminarage adagi naw ma tonsing kurai mana mathengni maga mi potsak si suminagi adagi akoi mocha kangjam naw maga keno mi uful aduga maga isai ani hum ma sumine aduga akoi keno koi gi vocalist isikes maga tawraga thong na isai last track to adudu maga collab tawmine adagi jimboga aiga khoi keno tawraga kangauna wakhalna tawmine adagi migi da yawbo uful adagi mangkhiuba ngamdana sikka myamse sina yaima tombi khoi hana tawramba 2015-16 da tawgiba singdo awdagi khangallaga sumaina sije proper oina record tawsina main tawraga puthoe aduga kenogi lumang sambun keika sisu adumaina tawra puthokre adu 2021 mi se loira matungdani haitare regan ga gym taw hause akhoni tawse khotchena adumaina art people keno kai even festival new art na regan keno tawraga magi team ga tawraga new art na festival event singi music festival ma keno covid ek loi be timing da haitare adugi duda ihan hana ai band je jimbo su engonda keno haire THAWAN keno ai matam khara lepke haire mage to project mai wanjan ge haire adagi ai mazu keno tawre ma topa magi thabak topa de tawge aduna ma music ki keno se ma lay roi ge haire adagi tombi de engonda dumakte haide adu tombi je taseng ma musician oina horpo oide haide tombi musician oina haide ma jagoi ne ba made akoi jagoi gi ozane ba tumbi je kabui gi jagoi adai keno gi jagoi lai rau matam da mana lekai gi chatlaga ma hip hop chu tawi contemporary dancer ne adama chatlaga tambi ba takbi ba tawbani na langden je mangon da jagoi takpa gi thinbani na made aduna mage langden thinbaji tumain tawra yawgi bane ba ma khoi punna tawmina ba je adu isai aina tawningi ba isai hidari langden loina yawni habidi lek tabagumba ko auda ingondang zaigi personal kai haitare yam jawba crisis ama thokpai type da ko aina tawningi ba isai gi mawong si taba ngamdaba gi haitare adubu mi gi album si ma puthokpa da ai padana pen gi ai kuina phungallaga lakpa ko ai chahi tare ni pan hina puraga lakpa isai myam da Atingkok ki album amadi sumaina marup mayam dei naw mayam loina khoi pulap thengnar kandane keno puthokpa ngami je even regan thengnaram dragadi haidi ngasi Atingkok ki sei leiriba mayam je sibuk ta taba phangam da be haitare haidi sigi studio gi magi chobu credit leiba akhoi Manipur da isai ama puthokpa matam de lising kun changba something studio gi charge ke kam mayam lakani adu du support tong na dragadi akhoi na tawri basina producer leitabani na isagi self keno dagi taw loina honar pangak tani na adu gi achauba keno leiba aduga 2020 sigi loibagi du da regan ga jam tawre yahana new art aine mochani regan ni khongmine adugi khongminna basi mi myam gi keno impression phajegi haide keno Atingkok drum nangoi sumaina keno thinba ude khote sidi keno matawi khole myam so haibire Atingkok drum hana thinba budi 2018 da madi thille akoi keno dirty strike ki drum uma ga tawraga uma ne ine jimbo ne khoi dambuk ta orange festival khong chatpada adu dagi haure aduga regan ga haure aduga mocha almaina akoi jam tawsi kholcha haibje keno leiri adu the band no ngamdri ko yamna keno tawri haitare adu 2020 regana ko ni chahi ama makhai mukti je marak ta dum tawri haitare aina mi gi album ji puthok puloi gi deidi sei anobu compose tawrpa ko mi gi phongdring i marak si da tawgi myam je aina jam tawning bagi regana ko ni jam sum tawre adagi ko ni loisan ba haibdi sunglai leite ko isai do ngasi aigi ai oidaba sunglai loisan dre haitare adu machet saga aidi tawri haibagi hotnari ko process ta leine aduga nongma aigi life ta nyamna keno tawba pot amani haigadra aidi drummer gi matang oiro adagi guitarist ki matang oiro ko ai mano myam di leiba haidi drum thinba adagi guitar khongba adubu aingonda aigi kokta aigi sei sidas maina lok tawgani haibaje aina usaludabagi uramdabsu yai ko
ꯇꯧꯕꯗꯕꯨ ꯈꯪꯕ ꯉꯝꯈꯤꯗꯦꯕ ꯑꯗꯨ ꯔꯦꯒꯥꯟ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯕꯦꯟ ꯇꯦꯔꯥꯄ꯭ꯔꯣꯖꯤꯅꯤ ꯇꯧꯕ ꯃꯇꯝꯗ ꯑꯦꯛꯁꯦꯜꯗ ꯈꯣꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯦꯡꯉꯦꯀꯣ ꯑꯗꯨ ꯌꯦꯡꯕꯁꯤꯗ ꯑꯩꯅ ꯔꯦꯒꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯃꯥꯒꯤ ꯗ꯭ꯔꯝ ꯊꯤꯟꯕꯗ ꯃꯥꯒꯤꯅ ꯁꯤꯖꯤꯟꯅꯕ ꯁꯤꯝꯕꯜꯒꯤ ꯀꯩꯅꯣꯝꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯀ꯭ꯂꯤꯛ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯗ꯭ꯔꯝꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃꯀꯣ ꯁꯤ ꯇꯧꯕ ꯌꯥꯅꯤꯅ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯖꯦꯝ ꯇꯧꯕꯒꯤ ꯅ꯭ꯌꯨ ꯑꯥꯔꯠꯀꯤ ꯈꯣꯡꯕ ꯃꯇꯨꯡꯁꯦ ꯑꯗꯨꯕꯨꯛꯇ ꯑꯩꯈꯣꯏ ꯖꯦꯝ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯈꯔ ꯇꯧꯈꯠꯂ ꯃꯇꯨꯡꯁꯤꯗ 2022 ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯋꯥꯔꯤꯅꯤꯀꯣ 2022 ꯍꯣꯏ ꯑꯗꯣ ꯆꯍꯤ ꯉꯁꯥꯏ ꯁꯥꯡꯕꯗꯣ ꯕꯦꯟ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯕꯔ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯆꯠꯄ ꯏꯊꯟꯗ ꯁꯣꯂꯣ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯝꯃꯒꯗꯤ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯃ ꯊꯣꯛꯑꯝꯒꯅꯤꯀꯣ ꯑꯗꯨꯃꯛꯁꯨ ꯅꯠꯇꯕ ꯑꯗꯨ 2022ꯒꯤꯁꯤꯗ ꯋꯤꯜꯗꯔꯅꯦꯁꯀꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯤ ꯒꯤꯛ ꯏꯚꯦꯟ ꯑꯩꯈꯣꯏ ꯕꯥꯁꯞ ꯏꯁꯩ ꯁꯛꯄꯗꯣ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯁꯟꯖꯤꯠꯁꯦ ꯑꯩꯈꯣꯏ ꯒꯤꯇꯥꯔ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯁꯟꯖꯤꯠ ꯈꯨꯔꯥꯏꯖꯝꯁꯦ ꯃꯥꯁꯦ ꯈꯣꯡꯕꯒꯤ ꯀꯩꯅꯣ ꯂꯩ ꯃꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗ ꯑꯩ ꯏꯁꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯐꯖꯅ ꯑꯗꯨꯒ ꯁꯥꯎꯟ ꯆꯦꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯁꯤꯗꯀꯣ ꯁꯟꯖꯤꯠꯅ ꯇꯧꯔ ꯈꯣꯡꯉꯦꯕꯀꯣ ꯑꯩꯁꯦ ꯂꯥꯞꯇꯛꯅ ꯂꯩꯀꯣ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ ꯒꯤꯇꯥꯔ ꯃꯣꯏꯅ ꯍꯥꯞꯀꯦ ꯍꯥꯏꯕꯗ ꯏꯁꯩꯁꯦ ꯁꯤ ꯇꯥꯕ ꯇꯥꯗꯕꯅ ꯇꯧꯔꯒ ꯄꯦꯟꯗꯕ ꯑꯗꯨꯝ ꯂꯩꯈ꯭ꯔꯤꯅꯦꯕ ꯑꯗꯨ ꯁꯟꯖꯤꯠꯅ ꯏꯁꯩ ꯈꯣꯡꯕ ꯇꯥꯍꯧꯕꯁꯨ ꯅꯠꯇꯕ ꯃꯥꯅ ꯁꯥꯎꯟ ꯆꯦꯛꯇ ꯀꯩꯅꯣꯝꯃ ꯃꯥꯅ ꯁꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩ ꯃꯇꯦꯛ ꯑꯃ ꯆꯠꯂꯦꯕ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯆꯥꯛ ꯂꯥꯎꯅ ꯊꯤꯜꯂꯦꯕ ꯁꯤ ꯀꯅꯥꯅꯣꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤꯁꯦ ꯔꯦꯒꯥꯟꯁꯨ ꯂꯩꯀꯣ ꯔꯦꯒꯥꯟ ꯅꯪ ꯃꯥ ꯑꯁꯤ ꯑꯉꯥꯡꯁꯦ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯑꯩ ꯍꯪꯉꯦꯀꯣ ꯁꯟꯖꯤꯠ ꯀꯧꯋꯦ ꯈꯣꯠꯂꯦ ꯑꯩ ꯅꯪ ꯈꯪꯅꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯄꯤꯌꯣ ꯑꯩꯈꯣꯏ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯈꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯁꯟꯖꯤꯠ ꯃꯥ ꯒꯤꯇꯥꯔ ꯐꯖꯅ ꯈꯣꯡꯕꯅꯦ ꯈꯣꯠꯄꯅꯦ ꯃꯦꯠꯔꯣꯛ ꯃꯥꯒꯤ ꯕꯦꯟꯒ ꯂꯩꯕꯅꯦ ꯈꯣꯠꯄꯅꯦꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯔꯦꯒꯥꯟꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯞꯇꯥ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯁꯟꯖꯤꯠ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅꯤ ꯕꯣꯛꯁꯤꯡ ꯒ꯭ꯔꯨꯞꯀꯤ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯐꯖꯅ ꯁꯟꯖꯤꯠ ꯁꯤꯅꯤ ꯏꯁꯩ ꯁꯟꯖꯤꯠ ꯐꯖꯅ ꯃꯥꯁꯨ ꯁꯤꯌꯔ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯁꯤ ꯊꯣꯛꯂꯛꯄꯗꯩ ꯕꯦꯟ ꯇꯧꯁꯤ ꯈꯣꯠꯁꯤꯁꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯇꯧꯔꯔꯣꯏꯒꯦꯅ ꯂꯩꯔꯨꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯥꯋꯥꯟꯒꯤ ꯏꯁꯩ ꯇꯥꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯖꯦꯝ ꯇꯧꯕ ꯍꯧꯁꯦ ꯍꯥꯏꯔꯦ ꯑꯗꯨꯗꯣ ꯂꯥꯏꯐꯀꯤ ꯄꯨꯔꯥ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯇꯤꯡꯀꯣꯛꯀꯤꯁꯨ ꯉꯁꯥꯏꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯋꯥꯔꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯥꯔꯛꯏꯕ ꯃꯥꯒꯤ ꯖꯔꯅꯤꯁꯤꯗ ꯐꯥꯏꯅꯦꯂꯤ ꯍꯥꯏꯗꯤ ꯕꯦꯟ ꯃꯦꯝꯕꯔꯁꯦ ꯍꯥꯏꯕꯗꯤ ꯈꯣꯡꯐꯝ 3 ꯁꯨꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯒꯤ ꯃꯦꯝꯕꯔ 3ꯁꯦ ꯁꯨꯕꯁꯦ ꯁꯟꯖꯤꯠꯁꯦ ꯌꯥꯎꯔꯛꯑꯀꯥꯟꯁꯤꯗ ꯁꯨꯔꯒ ꯍꯥꯏꯗꯤ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯕꯦꯟ ꯑꯃ ꯑꯣꯏꯅ ꯑꯇꯤꯡꯀꯣꯛꯁꯦ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯣꯏꯔꯛꯀꯗꯣꯔꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯟꯖꯤꯠ ꯑꯦꯟ ꯔꯦꯒꯟ ꯑꯦꯟ ꯊꯋꯥꯟ ꯑꯍꯨꯝꯃꯛ ꯌꯥꯎꯕꯒꯤ ꯉꯁꯥꯏꯒꯤ ꯑꯄꯨꯟꯕ ꯕꯦꯟ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯎꯔꯒ ꯑꯗꯒꯤ ꯇꯧꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯈꯤꯕ ꯔꯤꯂꯤꯁ ꯑꯣꯔ ꯑꯦꯅꯤ ꯑꯗꯔ ꯍꯥꯏꯗꯤ ꯑꯦꯅꯤ ꯃ꯭ꯌꯨꯖꯤꯛ ꯐꯥꯔꯁ ꯀꯔꯝꯕ ꯏꯚꯦꯟꯠ ꯑꯣꯔ ꯀꯔꯝꯕ ꯔꯦꯀꯣꯔꯗꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯎꯖꯕꯁꯨ ꯐꯪꯉꯤ ꯑꯗꯨꯅ ꯀꯔꯝꯕꯁꯤꯅ ꯐꯥꯔꯁ ꯑꯣꯏꯅ ꯕꯦꯟꯁꯤꯒꯤ ꯀꯔꯦꯟꯠ ꯂꯥꯏꯟ ꯑꯞꯁꯤꯒꯤ ꯐꯥꯔꯁ ꯔꯤꯂꯤꯁꯁꯦ ꯀꯔꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯨ ꯐꯪꯕ ꯑꯩꯒꯤ ꯑꯣꯏꯗꯕꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩ ꯁꯤꯁꯤ ꯔꯦꯒꯥꯟ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯟꯖꯤꯠ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯖꯦꯝ ꯇꯧꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅꯤ ꯇꯧꯕꯗꯅ ꯚꯔꯖꯟ ꯑꯃꯗꯅꯦꯕ ꯂꯩꯔꯤꯁꯦ ꯁꯟꯖꯤꯠ ꯌꯥꯎꯔꯛꯑꯀꯥꯟꯗ ꯄꯨꯔꯥ ꯏꯁꯩꯁꯦ ꯖꯞ ꯂꯥꯎꯅ ꯃꯄꯨꯡ ꯐꯥꯕꯒꯤ ꯀꯩꯅꯣꯝꯃ ꯐꯪꯉꯦꯕ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯖꯦꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯄꯨꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯥ ꯃꯅꯨꯡꯁꯦ ꯉꯁꯤ ꯀꯩꯅꯣ ꯑꯩ ꯊꯕꯛ ꯆꯠꯂꯨꯔꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯡ 6-7 ꯑꯗꯨꯝ ꯀꯥꯟꯗꯅꯦꯕ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯔꯦꯒꯥꯟꯗꯕꯨꯗꯤ ꯍꯥꯟꯅ ꯔꯦꯒꯥꯟ ꯖꯦꯝ ꯀꯩꯅꯣ ꯃꯥꯏ ꯕꯦꯟ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯐꯪꯉꯝꯒꯅꯤ ꯁꯟꯖꯤꯠ ꯍꯣꯏꯗꯁꯨ ꯐꯪꯉꯝꯒꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯕꯦꯟ ꯑꯃꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯏꯁꯩ ꯇꯧꯔꯝꯗꯥꯏꯗ ꯖꯦꯝ ꯇꯧꯃꯤꯟꯅꯔꯦ ꯏꯁꯩ ꯈꯣꯡꯕꯗꯨꯅ ꯑꯃꯅꯦꯕ ꯑꯗꯨ ꯅꯠꯇꯕ ꯏꯁꯩꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯃꯤꯟꯅꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯃꯒ ꯁꯦꯝꯃꯤꯟꯅꯔꯛꯄꯒꯤ ꯃꯥꯅ ꯁꯤ ꯑꯗꯨꯝ ꯀꯥꯟꯗꯨꯗꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯩꯇ꯭ꯔꯦꯕ ꯑꯩ ꯁꯛꯐꯝ ꯊꯣꯛꯄ ꯁꯛꯑꯅꯤ ꯑꯩꯒꯤ ꯄꯥꯔꯠ ꯈꯣꯡꯉꯅꯤ ꯑꯗꯨꯗꯩ ꯔꯦꯒꯥꯟ ꯃꯥꯒꯤ ꯊꯤꯟꯕꯒꯤ ꯄꯥꯔꯠ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯩ ꯁꯟꯖꯤꯠꯅ ꯑꯃ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯑꯇꯤꯡꯀꯣꯛ ꯍꯥꯏꯁꯦ ꯕꯦꯟ ꯑꯣꯏꯕꯁꯦ ꯃꯥ ꯅꯍꯥꯟꯈꯣꯏ ꯑꯣꯏꯔꯝꯗꯕ ꯄꯣꯠꯇꯣ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯗꯩꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯉꯒ ꯑꯩꯒꯤ ꯑꯣꯏꯗꯕꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯈꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯝ ꯌꯦꯡꯖꯕꯗ ꯏꯀꯣꯟꯗꯣ ꯍꯥꯏꯅ ꯑꯃ ꯔꯦꯀꯣꯔꯗꯤꯡ ꯁꯦꯁꯟ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯃꯛꯁꯤꯗꯁꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯕꯦꯛ ꯁ꯭ꯇꯣꯔꯤ ꯀꯔꯤ ꯕꯦꯛ ꯁ꯭ꯇꯣꯔꯤ ꯂꯩ ꯑꯗꯨꯒ ꯑꯗꯨꯒꯤ ꯖꯦꯝ ꯁꯦꯁꯟ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯄꯤꯔꯁꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯇꯧꯈꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ
Regan Habiro. Production se sum hojikan tawse hꯧꯖꯤꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯅꯀꯣ ꯗ꯭ꯔꯝꯒꯁꯦ ꯊꯤꯅꯗ꯭ꯔꯁꯨ ꯌꯥꯔꯦꯕꯀꯣ ꯑꯗꯩ ꯑꯁꯣꯏꯕ ꯀꯩꯀꯥꯁꯦ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯄ ꯌꯥꯔꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯀꯩꯅꯣ ꯁ꯭ꯇꯨꯗꯤꯑꯣ ꯄ꯭ꯔꯗꯛꯁꯟꯁꯤꯡꯁꯦ ꯂꯣꯏ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯃꯃꯝꯇꯪꯒ ꯐꯖꯅ ꯃꯣꯟꯅ ꯈꯣꯠꯅ ꯁꯦꯝꯕ ꯃꯌꯥꯝ ꯇꯥꯕ ꯂꯣꯏ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟꯒꯤ ꯄꯥꯏꯞꯂꯥꯏꯟꯁꯦ ꯈꯪꯗꯕ ꯃꯥꯁꯇꯗꯤ ꯑꯗꯨꯝ ꯑꯗꯨꯏꯗꯣ ꯇꯥꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩꯌꯦꯕꯀꯣ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕ ꯄꯣꯠꯁꯦ ꯃꯥꯡꯉꯦꯕ ꯑꯗꯨꯗ ꯃꯤꯁꯦ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯩ ꯃꯍꯨꯠꯇ ꯀꯩꯅꯣ ꯃꯁꯤꯟ ꯑꯣꯏꯅ ꯁꯦꯝꯃꯒ ꯍꯥꯏꯗꯤ ꯀꯝꯄ꯭ꯌꯨꯇꯔ AI ꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯀꯣ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯀꯝꯄ꯭ꯌꯨꯇꯔꯅ ꯑꯗꯨꯝ ꯁꯦꯝꯃꯒ ꯇꯧꯕ ꯈꯣꯠꯄ ꯍꯣꯏ ꯔꯤꯖꯜ ꯋꯥꯏꯁ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯑꯦꯟ ꯔꯤꯖꯜꯇꯣꯀꯣ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯇꯆ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯏꯁꯥ ꯁ꯭ꯀꯤꯜ ꯀꯩꯅꯣꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦꯅꯀꯣ ꯄꯥꯛꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯒꯤ ꯁꯦꯝ ꯁꯥꯔ ꯄꯨꯊꯣꯛꯄꯒꯤ ꯄꯣꯠꯇꯣ ꯈꯤꯇꯪ ꯑꯗꯨꯗꯩ ꯈꯤꯇꯪ ꯊꯩꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯐꯖꯩ ꯈꯣꯠꯂꯦ ꯑꯗꯨ ꯁꯨꯝ ꯃꯤꯗ ꯎꯠꯅꯕ ꯈꯣꯠꯅꯕ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯃ꯭ꯌꯨꯖꯤꯛ ꯄꯣꯠꯇꯣ ꯀ꯭ꯔꯤꯌꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯀ꯭ꯔꯤꯌꯦꯇꯤꯞ ꯄ꯭ꯔꯣꯁꯦꯁ ꯖꯥꯝ ꯁꯦꯁꯟ ꯑꯃ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯐꯤꯅꯤꯁ ꯄ꯭ꯔꯗꯛꯁꯦ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯍꯥꯏꯕꯒꯤ ꯁꯣꯔꯁꯇꯣ ꯑꯗꯨꯗꯨꯒꯤ ꯁꯤꯟ ꯑꯃ ꯑꯗꯨꯒꯤꯗꯣ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯣꯏꯒꯗꯣꯏꯔꯥ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯩ ꯃꯤ ꯑꯁꯦꯡꯕ ꯇꯧꯕꯁꯤꯒ ꯀꯝꯄ꯭ꯌꯨꯇꯔꯗ ꯁꯥꯕꯁꯤꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤꯅꯀꯣ ꯑꯗꯨꯏꯗꯨꯅ ꯍꯣꯏ ꯃꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯃꯤ ꯑꯇꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁ꯭ꯇꯨꯗꯤꯑꯣ ꯑꯩꯅ ꯑꯥꯔꯇꯤꯁ ꯑꯃꯁꯦ ꯅꯩꯅꯕ ꯃꯇꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏ ꯁ꯭ꯇꯨꯗꯤꯑꯣ ꯄ꯭ꯔꯗꯛꯁꯟꯗꯨ ꯈꯇꯪ ꯌꯦꯡꯉꯒ ꯕꯦꯟꯁꯦ ꯌꯥꯝ ꯍꯩꯔꯦꯁꯦ ꯑꯩ ꯀꯩꯁꯨ ꯑꯦꯖ ꯑ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯃꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯍꯩꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯅꯦꯁꯦ ꯑꯩ ꯀꯩꯁꯨ ꯂꯦꯞꯇꯦꯕ ꯃꯣꯏꯒꯤ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁ ꯌꯦꯡꯉꯀꯥꯟꯗ ꯑꯣꯏꯅ ꯂꯦꯞꯄꯦꯕ ꯀꯩꯒꯤꯅꯣꯗ ꯁ꯭ꯇꯨꯗꯤꯑꯣꯗꯗꯤ ꯅꯪ ꯐꯖꯗ꯭ꯔꯤꯐꯥꯎ ꯔꯤꯇꯦꯛ ꯂꯧꯗꯣꯏ ꯂꯩꯔꯦꯕ ꯅꯪ ꯂꯥꯏꯚ ꯑꯃꯗꯗꯤ ꯏꯁꯩꯗ ꯁꯣꯏꯕ ꯍꯥꯏꯗꯤ ꯁꯦꯀꯦꯟꯁꯇ ꯁꯣꯏꯗꯣꯏꯅꯦꯕ ꯅꯪ ꯀꯩꯅꯣ ꯁꯦꯀꯦꯟ 5 ꯁꯣꯏ ꯂꯩꯕꯒ ꯍꯥꯏꯁꯦ ꯏꯁꯩ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯆꯥꯎꯔꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯄꯤꯠ ꯂꯥꯎ ꯇꯧꯔ ꯁꯣꯏꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯝ ꯈꯪꯕ꯭ꯔꯥ ꯑꯗꯨꯏꯗꯨꯅ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯑꯁꯦꯡꯕ ꯄꯣꯠꯇꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯎꯠꯅꯤꯡꯕ ꯍꯣꯏ ꯁꯣꯀꯦꯁ ꯇꯧꯅꯤꯡꯕ ꯁ꯭ꯇꯨꯗꯤꯑꯣ ꯇꯧꯔꯤꯁꯤꯅ ꯑꯃ ꯃꯦꯀꯞꯀ ꯐꯤꯅꯤꯁ ꯄ꯭ꯔꯗꯛ ꯄꯦꯀꯦꯖ ꯑꯣꯏꯕ ꯄ꯭ꯔꯗꯛꯇꯣ ꯍꯣꯏ ꯑꯗꯨ ꯅꯠꯇꯕ ꯍꯣꯏ ꯑꯗꯨ ꯑꯗꯨꯒꯤ ꯅꯠꯇꯕ ꯄꯥꯎꯗꯔ ꯊꯥꯕꯗ ꯅꯠꯇꯕ ꯄꯨꯔꯥ ꯁ꯭ꯇ꯭ꯔꯤꯞ ꯇꯧꯕ ꯍꯣꯏ ꯁ꯭ꯇ꯭ꯔꯤꯞ ꯇꯧꯕ ꯃꯔꯣꯝꯗꯣꯝ ꯂꯩꯖꯔꯒ ꯑꯗꯨꯗꯁꯨ ꯐꯖꯍꯟꯕ ꯉꯝꯅꯕ ꯁꯨꯝ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯩꯗꯨꯒꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯣꯠꯁꯤ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯣꯏꯊꯣꯛꯑꯦꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡꯁꯦ ꯌꯥꯝꯅꯀꯣ ꯀꯩꯅꯣ ꯗ꯭ꯔꯝ ꯒ꯭ꯔꯨꯞꯁꯦ ꯀꯩꯅꯣ ꯁꯨꯝ ꯏꯆꯝ ꯆꯝꯕ ꯆꯤꯛ ꯆꯥꯛ ꯆꯨꯛꯀꯨꯝꯕꯗꯣ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯀꯣꯄꯤ ꯄꯦꯁꯇ ꯇꯧꯔ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯀꯣ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯄꯥꯔꯠ ꯃꯆꯥ ꯑꯍꯣꯡꯕ ナꯏꯕ ꯄꯥꯔꯠ ꯃꯌꯥꯝ ꯌꯥꯎꯕ ꯈꯣꯠꯄꯅꯤꯅꯀꯣ ꯑꯗꯨꯏ ꯃꯌꯥꯝꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝ ꯀꯨꯏꯅꯁꯨ ꯁꯨꯝ ꯆꯪꯕ ꯈꯣꯠꯄꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯏꯗꯨꯅ ꯁꯤꯗꯤ ꯊꯥꯗꯣꯛꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯏꯗꯨꯅ ꯊꯥꯗꯣꯛꯏꯉꯩꯗ ꯁꯨꯝ ꯈꯔ ꯌꯥꯝꯅ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯈꯤꯇꯪ ꯌꯦꯡꯕ ꯌꯥꯕ ꯊꯥꯕ ꯌꯥꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕꯗꯨꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯏ ꯃꯑꯣꯡꯗ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯠ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤ ꯏꯁꯩꯁꯦ ꯇꯧꯔꯁꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯁꯩ 9 ꯇꯧꯋꯦ ꯑꯗꯨꯏꯗꯨꯗ ꯑꯗꯣ 4 ꯂꯧꯊꯣꯛꯈ꯭ꯔꯦ 4ꯁꯦ ꯑꯩꯈꯣꯏ ꯐꯖꯗꯕꯒꯤ ꯂꯧꯊꯣꯛꯈ꯭रे 4 ꯈꯟꯒꯠꯂꯦ ꯑꯗꯨꯒ 4ꯁꯨ ꯊꯥꯗꯣꯛꯑꯦ ꯉꯁꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯅꯣ ꯔꯦꯒꯥꯅ ꯄꯟꯕꯗꯣ ꯍꯥꯏꯗꯤ ꯂꯥꯏꯚꯀꯤ ꯈꯣꯡꯕꯒꯤꯗꯣ ꯑꯩꯈꯣꯏꯅ ꯏꯀꯣꯟꯗꯒꯤ ꯂꯥꯏꯚꯀꯤꯁꯤꯗ ꯑꯩꯈꯣꯏ ꯖꯦꯝꯁꯦ ꯅꯨꯡꯇꯤ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯍꯥꯏꯗꯤ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯁꯣꯏ ꯍꯥꯏꯗꯤ ꯂꯥꯏꯚ ꯀꯩꯅꯣꯅꯤꯅ ꯀꯩꯝ ꯁꯣꯏꯕꯗꯣ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯃꯦꯇ꯭ꯔꯣꯅꯣꯝ ꯊꯥꯔꯛꯑꯅꯤ ꯇꯤꯛꯇꯣꯛꯁꯤꯗ ꯀꯩꯝꯐꯧ ꯁꯣꯏ ꯌꯥꯗꯦ ꯉꯁꯥꯏ ꯁꯦꯀꯦꯟ ꯍꯥꯏꯕꯤꯗꯣ ꯍꯣꯏ ꯁꯦꯀꯦꯟ ꯑꯃꯇꯪ ꯁꯣꯏꯕꯗ ꯑꯩ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯈꯣꯡꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯩ ꯀꯦꯃꯦꯔꯥꯁꯨ ꯊꯥꯔꯦ ꯑꯃꯁꯨ ꯇꯧꯔꯦ ꯑꯗꯨꯝ ꯃꯀꯣꯛꯇꯩꯅꯦꯕ ꯑꯗꯨꯝ ꯍꯧꯗꯣꯏꯒꯤ ꯇꯦꯛꯁꯦ ꯋꯥꯟꯁ ꯏꯁꯩꯗꯨꯕꯨ ꯁꯣꯏꯔꯒꯗꯤ ꯁꯤꯡꯒꯜ ꯇꯦꯛꯅꯦ ꯍꯥꯏꯗꯨꯁꯨ ꯍꯣꯏ ꯌꯥꯔꯦꯕ ꯑꯗꯨꯗ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯀꯩꯅꯣ ꯁ꯭ꯇꯨꯗꯤꯑꯣ ꯚꯔꯖꯟꯒꯤꯁꯤꯗꯤ ꯀꯩꯅꯣ ꯁꯤꯒꯤ ꯔꯦꯀꯣꯔꯠ ꯄ꯭ꯔꯗꯛꯁꯟꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯗꯤ ꯁꯣꯏꯔꯤꯈꯣꯏ ꯑꯩ ꯐꯖꯅ ꯈꯣꯡꯉꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯣꯠꯇꯨꯅꯦꯕ ꯄꯨꯊꯣꯔꯛꯇꯣꯏꯁꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯟꯗ ꯂꯥꯏꯚ ꯁꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯋꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯕꯨ
सिगुम्बा स्टूडियो अमा हाइदि रेगान ऑन तौरगा लेरंबगी मागी मसागी ओइरंबगी अदगी अखोइना तौ मतमदा ए सी लोइनम इक्विपमेंट की का लोइ सुना लेबनिना रेगान तौसे अखोइ सुमाइना लाइव खोंबजे सिजे मिंगोंदजु हेन नुगाइनी अदुगा अखोइ अमतंग होनरगा तौरजेना अखोइ लाइव खोंद्रिङै टाइमिंग द फजना अदुम प्रेक्टिस याम तोइना तौरे अदुम कांदुदा अदुमाइना थोलकपने सुमाइन तौ तादि म्यूजिशियन मैम जो हइबे हेंगत लेदना को प्रैक्टिस ती तौ दबिदा अदुम कंप्यूटर ना पक्सा ले कॉपी पेस्ट अना हाइबा वर्ड तो हादि अदुगी का हादुनि हमने प्रोसेस ओइबा अदुदगी हमने पैकेज ओइबा प्रोडक्ट कुम बेगी हेने थैदो अगा हादि रियल ओइबा अदुदगी माइ माइ ये ओन काइबा बुद्धि नते को मोइना पुथोक चै केम काइबा सम अतोपा perspective amda ko musician gi some production quality khatang dugi na tabo ko musician amagi musicianship to ko musician do singbai ma thau to bra ado khambra adu gi dugi ni Makata na lecturing base Atingkok ki sound se unique oi ko akhoi ge Manipur ge leriba musical folk instrument pena langde na chingma ka ama incorporate tawba even thawan su ngasai ge vocal pi ba matam da su ngasai ge khoi ge pena gi khusak style ga se hapa ga hikpa gumba ga yaur ga sakla pa gumba sigumba se yamna khoina adum taba da yamna fazana si se stand out tawi adu da ge henu su stand out tawba sina ngasai ge lyrics and isai maming style lyrics ki madang se aduna aina lecturing badi Atingkok ge band member ani makta regan amadi thawan da lakning se Kari na inspire tauroga sigumba ki style of music te ko create tauge Manipur ki musicians da sigi area sida habadi sigi style se ko na create tauge na khanbe inspiration and motivation ko si se kari de gi lakhibano aduduga khadi even regan na sunga sai wari da ba da thawan ge thingna ge banga sai Atingkok se drummer oina yaro pau ki journey da kari na attracted oira aga ai je si da ai sigi band si da yauraga drummer oina oige even sound producing chu toge kana khan gi ba adun adugumba gi experience and back story da adu kitang share tobe ai te experiment zum towning e ba ko athinba pot amagumba ataba pot amagumba khade leme namagi na kong da khangde ko isai da pot masa varieties ke no yaur pase engon da chak mathen mayam to sa vai type to phao ya tare analogy se khangwa aduga ataba ma dum ta lei se engon da champhut kum ma sa vai type to phao we adui na isai ama tar pase me mangai se am tar pase jang ha ka aya expect tau da podam ka yauk salak pa adugum ba se nungai se yo adui na hoi adui nungai ba do ai som mion sa su ai gi work to gi through the some powerning bo kholaning bo so dum lei ba ko adui na Atingkok sida adu gi experiment tau na ba gi room je mayam u ba ko aina tongning ba tau ba ya na ba room je ka ai mo wanda dum hai ba ai tongning ba tau ya bra na ka ai ya dum hai adu mi le ko ai session to thil le ba mi drummer wala ka da dum mo gi kano mo drummer gi position to fill to bi ba I khang adu to matam kai kasi da de do moina hai do to da dia mu ya de moi ha ne project le jara mi do gi cd smai thinga da ni sina si to ga da ni si to ga da ni khai do le ni ai ngon da so dum ko present bagi type to hoi ko pa moi do to ma loi re adu to ra dia re hai bai type da dum le ba do kham ba isa gi on ke no input pak na ya bai rum le adu Atingkok ma hai pa kan da dia dum tong ning ba to si ne ma hai se a ne Atingkok to ma la roi si ne adu man da su kai de tongning ba to ai su adu na ai su in thok ba tongning ba to re am da adu dei ma su hoi adu mai na to kem ne adu production su ai han da ye ma ai yau dring de Atingkok ki production macha dum to ba adu record ki ka to su to we ba ko adu da adu to gi na dum mari se sam da ga ai yau samna continuing adum tani ko okay thawan continue to bira habiru ngai gi hambi da hadi ngasai culture gi element and folk element yorok pase sigi musical inspiration do sini yam khangning is masiga and ngasai gi lyrical expertise have tare ai hoidati ai gi se aduna sigi na tan share do si chim tang je kano ai ngon da hana ai gi ahamba ai sei jam theng na hoy hai di ai gi manab sing regan hoy oi gira moi di sei jam ngan ho greba ngan ho means moi 2005 6 sai de gi moi adai de gi moi di ho gre ai ne guitar pai re ji 2011 matung di hai tar si mamang ji de guitar sung pai de sung gong khong de aduga isai pang sung jak sak de
ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯃꯥꯟꯅꯕ ꯏꯁꯩ ꯇꯧꯕ ꯃꯌꯥꯝ ꯂꯩ ꯃꯅꯤꯡꯗ ꯑꯗꯨꯝ ꯁꯥꯏꯟ ꯇꯧꯔ ꯇꯥꯕ ꯃꯤꯅꯦꯕ ꯁ꯭ꯇꯨꯗꯤꯑꯣꯗ ꯊꯥꯏꯅ 2004-05 ꯁ꯭ꯋꯥꯏꯗꯒ ꯑꯗꯨꯝ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯤ ꯏꯁꯩ ꯔꯦꯀꯣꯔꯗ ꯇꯧꯕ ꯌꯦꯡꯅꯤꯀꯣ ꯑꯗꯨꯝ ꯁꯥꯏꯅ ꯃꯅꯤꯡꯗ ꯑꯗꯨꯝ ꯂꯩꯔ ꯑꯩ ꯁꯨꯡꯇꯥ ꯇꯥꯔꯛꯇꯦ ꯑꯗꯨꯕꯨ ꯒꯤꯛꯇꯤ ꯊꯤꯅ ꯆꯠꯂꯤ ꯍꯥꯏꯗꯤ ꯏꯁꯩ ꯑꯗꯨꯝ ꯌꯦꯡꯕ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯃ꯭ꯌꯨꯖꯤꯛ ꯔꯣꯛ ꯀꯣꯟꯁꯔꯠ ꯁ꯭ꯋꯥꯏꯁꯤꯗ ꯁꯤꯟꯕ ꯃꯆꯥ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯏꯁꯩꯗꯤ ꯄꯥꯝꯃꯦ ꯏꯁꯩꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯏꯁꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁꯩ ꯇꯥꯕꯁꯦ ꯂꯤꯔꯤꯛꯁ ꯍꯥꯟꯅ ꯇꯥꯏ ꯁꯤꯁꯤꯃ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯁꯩꯒꯤ ꯏꯟꯇꯔꯦꯁꯁꯦ ꯍꯥꯏꯗꯤ ꯂꯤꯔꯤꯛꯁꯁꯦ ꯍꯥꯟꯅ ꯇꯥꯏꯌꯦꯕ ꯃꯅꯤꯄꯨꯔꯤ ꯑꯣꯏꯒꯦꯔꯥ ꯏꯪꯂꯤꯁ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯀꯩꯅꯣ ꯃꯣꯏꯁꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯇꯧꯋꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯑꯀꯥꯟꯗ ꯏꯁꯥꯒꯤ ꯏꯁꯩ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯔꯛ ꯑꯃ ꯂꯩꯈꯤꯕ ꯃꯌꯥꯝ ꯏꯁꯩ ꯇꯧꯕ ꯍꯧꯒꯠꯂꯛꯄꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩ ꯕꯦꯟ ꯑꯇꯣꯞꯄ ꯑꯃ ꯇꯤꯡꯀꯣꯛꯀꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯍꯥꯏꯗꯤ ꯕꯦꯟ ꯑꯣꯏꯅꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯖꯦꯝꯗꯤ ꯐꯅꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯆꯍꯤ 2-3 ꯑꯗꯨꯃꯥꯏꯅ ꯄꯨꯟꯈꯤ 2011-12-13 ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯏꯅꯥꯎ ꯑꯅꯤ ꯒꯤꯇꯥꯔꯤꯁ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯂꯦꯝꯅ ꯑꯃꯒ ꯃꯦꯔꯤꯁꯟ ꯏꯅꯥꯎ ꯑꯃꯒ ꯑꯩꯈꯣꯏ ꯏꯁꯩ 10ꯃꯨꯛꯀ ꯀꯝꯄꯣꯖꯤꯁꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯏꯁꯩꯁꯤꯡꯗꯣ ꯑꯩ ꯉꯁꯤ ꯀꯩꯝ ꯁꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯁꯥꯏꯟ ꯊꯝꯈ꯭ꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯀꯥꯟꯗꯨꯗ ꯑꯩ ꯚꯣꯀꯦꯜ ꯀꯜꯆꯔ ꯇꯧꯕ ꯆꯠꯂꯦ ꯚꯣꯀꯦꯜ ꯀꯜꯆꯔꯁꯤ ꯏꯁꯩꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯤꯡꯉꯒꯗꯤ ꯚꯣꯀꯦꯜꯁꯦ ꯈꯤꯇꯪ ꯈꯅꯥꯎꯁꯦ ꯂꯥꯎꯊꯣꯛ ꯂꯥꯎꯁꯤꯟꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕ ꯏꯁꯩ ꯇꯝꯕ ꯑꯃꯅ ꯚꯥꯏ ꯅꯪ ꯚꯣꯀꯦꯜ ꯀꯜꯆꯔ ꯈꯤꯇꯪ ꯇꯧꯊꯣꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯈꯪꯒꯅꯤ ꯅꯪ ꯅꯁꯥꯒꯤ ꯀꯦꯂꯤꯕꯔꯗꯨ ꯊꯣꯛꯂꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯒꯤ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯖꯥ ꯔꯤꯁꯤꯅ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯗꯨꯗꯩ ꯆꯍꯤ ꯑꯃꯃꯨꯛ ꯃꯌꯥ ꯚꯣꯀꯦꯜ ꯀꯜꯆꯔ ꯆꯠꯂꯦ ꯑꯗꯨ ꯆꯠꯂꯤ ꯅꯨꯡꯇꯤꯒꯤ ꯍꯥꯔꯃꯣꯅꯤꯌꯝ ꯈꯣꯡꯉꯒ ꯑꯗꯨꯝ ꯁꯥ ꯔꯦ ꯔꯦ ꯒꯥ ꯒꯥ ꯃꯥꯅ ꯇꯧꯔ ꯂꯩꯗꯣꯏꯅꯦꯕ ꯑꯩꯁꯦ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯆꯠꯂꯕ ꯊꯥ 1-2 ꯍꯦꯜꯂꯛꯄꯁꯦ ꯑꯩꯁꯦ ꯑꯩꯅ ꯈꯪꯗꯕ ꯑꯩꯒꯤ ꯃꯈꯣꯟ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯍꯥꯟꯅ ꯏꯁꯩ ꯃꯤ ꯃꯌꯥꯝ ꯁꯛꯅꯩꯅ ꯑꯩꯁꯨ ꯀꯩꯅꯣꯒꯤ ꯏꯪꯂꯤꯁ ꯀꯩꯅꯣ ꯏꯁꯩ ꯑꯗꯨꯝ ꯃꯌꯥꯝ ꯁꯛꯅꯕꯗꯁꯨ ꯁꯛꯑꯝꯗꯣꯏꯅꯦꯕ ꯑꯗꯒꯤ ꯃꯩꯇꯩꯂꯣꯟ ꯁꯛꯑꯁꯨ ꯑꯩꯅ ꯍꯥꯟꯅ ꯑꯩꯅ ꯁꯥꯒꯂꯨꯕ ꯀꯥꯏꯅ ꯇꯧꯔ ꯁꯛꯑꯝꯃꯤꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯨꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯨꯅ ꯏꯁꯩ ꯄꯥꯝꯕꯒꯤ ꯁꯛꯄꯒꯤ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯑꯦꯛꯁꯔꯁꯥꯏꯁꯀꯨꯝꯕ ꯇꯧꯍꯜꯂꯀꯥꯟꯗ ꯑꯣꯖꯥ ꯑꯃꯅꯀꯣ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯁꯤ ꯑꯣꯏꯕꯣꯏꯔꯦ ꯍꯥꯏꯕꯒꯤ ꯍꯣꯏ ꯑꯗꯨꯗ ꯈꯜꯂꯦ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯇꯦꯛꯅꯤꯛꯀꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯃꯤꯒꯤ ꯂꯝꯗꯗꯤ ꯂꯣꯏꯅ ꯂꯩꯔꯤꯅꯤꯀꯣ ꯃꯤꯒꯤꯗꯤ ꯁ꯭ꯀꯨꯂꯤꯡ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯝꯗꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯚꯣꯀꯦꯜ ꯀꯜꯆꯔ ꯇꯧꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯃꯈꯣꯟ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯩ ꯏꯁꯥꯒꯤ ꯑꯩꯅ ꯍꯥꯟꯅ ꯁꯨꯡꯈꯪ ꯈꯪꯉꯨꯗꯕ ꯑꯩꯒꯤ ꯃꯈꯣꯟ ꯑꯃ ꯑꯩꯒꯤ ꯈꯅꯥꯎꯁꯤꯗ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯛꯄ ꯁꯤꯗꯩꯁꯤꯗꯅ ꯁꯨꯃꯥꯏꯅ ꯁꯛꯄ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏꯒꯤ ꯐꯣꯛꯀꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯏꯁꯩ ꯀꯩꯀꯥ ꯃꯌꯥꯝꯒꯤ ꯁꯤꯒꯤ ꯍꯥꯏꯁꯛ ꯈꯨꯁꯛ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯤꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯂꯥꯏꯍꯨꯏꯅ ꯄꯦꯅꯥ ꯇꯝꯐꯝ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯀꯩꯅꯣꯗ ꯀꯩꯁꯥꯝꯊꯣꯡꯗ ꯍꯥꯟꯅ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯃꯈꯥꯗ ꯆꯅꯝꯄꯨꯒꯤ ꯄꯥꯟ ꯃꯈꯥꯗꯩ ꯍꯥꯏꯊꯔꯒ ꯑꯩꯈꯣꯏ ꯃꯪꯀꯥꯒꯤ ꯃꯄꯥꯅ ꯇꯧꯕꯅꯦ ꯑꯣꯖꯥ ꯃꯥꯡꯁꯅꯥꯅ ꯑꯗꯨꯒꯤ ꯂꯥꯏꯍꯨꯏꯁꯦ ꯑꯩꯈꯣꯏ ꯄꯦꯅꯥ ꯌꯥꯝ ꯇꯝꯕ ꯈꯣꯠꯄ ꯍꯩꯅꯤꯡꯕꯒꯤ ꯀꯩꯀꯥ ꯑꯣꯏꯔꯝꯗꯦ ꯑꯗꯨꯝ ꯀꯥꯟꯗꯨꯗ ꯄꯦꯅꯥ ꯈꯪꯅꯤꯡꯕꯒꯤ ꯋꯥꯛꯁꯣꯞ ꯍꯥꯏꯇꯥꯔꯦ ꯄꯦꯅꯥꯁꯦ ꯁꯨꯃꯥꯏꯅ ꯈꯣꯡꯒꯗꯕꯅꯤ ꯁꯤꯅ ꯆꯩꯖꯤꯡ ꯀꯧꯏ ꯁꯤꯅ ꯄꯦꯅꯥ ꯃꯔꯨ ꯀꯧꯏ ꯀꯥꯏꯅ ꯑꯗꯨꯗꯩꯗ ꯏꯃꯥꯟꯅꯕ ꯀꯩꯅꯣ ꯑꯣꯀꯦꯂꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯍꯥꯏꯔꯛꯄꯀꯣ ꯚꯥꯏ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯏ ꯃꯌꯥꯝ ꯐꯤꯜꯝ ꯃꯦꯀꯔ ꯑꯗꯒꯤ ꯃꯌꯥꯝ ꯑꯍꯟ ꯃꯌꯥꯝꯁꯨ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅ ꯄꯦꯅꯥ ꯀ꯭ꯂꯥꯁ ꯇꯧꯋꯦ ꯅꯪꯁꯨ ꯌꯥꯎꯒꯦꯗꯤ ꯂꯥꯛꯑꯣ ꯌꯥꯅꯤ ꯃꯣꯏ ꯐꯤ ꯀꯩꯀꯥ ꯀꯩꯝ ꯂꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕꯩꯅꯦ ꯑꯗꯨꯗꯤ ꯊꯤ ꯏꯟꯇꯔꯦꯁ ꯑꯣꯏꯔꯤꯁꯤꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯏꯟꯇꯔꯦꯁ ꯑꯣꯏꯔꯤꯗꯨꯗꯤ ꯄꯦꯅꯥ ꯁꯛꯄꯗꯣ ꯅꯠꯇꯦꯕ ꯃꯌꯦꯛꯅꯦꯕ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯄꯦꯅꯥ ꯁꯛꯄꯁꯤꯡꯁꯤꯅ ꯁꯛꯏꯕ ꯃꯌꯦꯛꯁꯦ ꯀꯩꯅꯣꯅ ꯑꯩ ꯈꯪꯅꯤꯡꯕꯒꯤ ꯂꯥꯛꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯑꯗꯨꯒ ꯑꯩꯁꯤ ꯂꯩꯔꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯔꯤꯌꯥꯔꯤ ꯈꯣꯡꯉꯅꯤ ꯄꯦꯅꯥꯒꯤ ꯏꯁꯩ ꯁꯛꯑꯅꯤ ꯄꯦꯅꯥ ꯁꯨꯃꯥꯏꯅ ꯄꯥꯏꯒꯗꯕꯅꯤ ꯈꯣꯡꯉꯅꯤ ꯇꯧꯔꯅꯤ ꯑꯩ ꯄꯦꯅꯥ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩꯗꯦ ꯑꯗꯨꯝ ꯗꯥꯆꯧꯕ ꯑꯩꯈꯣꯏ ꯇꯧꯔꯒ ꯑꯃ ꯑꯗꯨꯝ ꯋꯥꯏꯅꯔ ꯈꯣꯡꯉꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯅ ꯍꯧꯋꯦꯕ ꯑꯩꯅ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯀꯩꯅꯣꯒꯤ ꯚꯣꯀꯦꯜ ꯀꯜꯆꯔ ꯇꯧꯕꯗꯗꯤ ꯁꯥ ꯔꯦ ꯒꯥ ꯃꯥ ꯄꯥꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯏꯁꯩ ꯁꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯗꯤ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯃꯥꯅ ꯏꯁꯩ ꯁꯛꯄ ꯄꯔꯐꯣꯔꯃꯦꯟꯁ ꯃꯅꯨꯡꯁꯤꯗ ꯍꯧꯗꯣꯏꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯅꯤ ꯐꯝꯁꯛ ꯑꯃ ꯁꯛꯇꯣꯔꯤꯁꯦ ꯁꯤꯒꯤꯁꯤꯗꯒꯤ
ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯇꯧꯔꯒ ꯆꯤꯡꯉꯒ ꯁꯤꯗꯩꯁꯤꯗ ꯂꯩꯕ ꯚꯥꯏꯕ꯭ꯔꯦꯁꯟꯁꯦ ꯃꯅꯨꯡꯁꯦ ꯅꯪ ꯐꯥꯎꯍꯜꯂꯣ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯅꯧꯕ ꯑꯃ ꯐꯪꯖꯜꯂꯦꯕ ꯁꯥꯔꯦꯒꯥꯃꯥꯁꯦ ꯍꯥꯔꯃꯣꯅꯤꯌꯝ ꯇꯧꯔꯒ ꯀꯩꯅꯣ ꯁꯛꯄ ꯈꯣꯠꯄ ꯃꯇꯝꯗ ꯅꯥꯀꯣꯡꯗꯒꯤ ꯀꯩꯗꯤ ꯂꯣꯏ ꯁꯥꯒꯠꯂꯛꯇꯣꯏꯅꯤꯀꯣ ꯁ꯭ꯋꯥꯏꯁꯦ ꯄꯨꯔꯥ ꯏꯁꯥꯁꯦ ꯏꯁꯩ ꯁꯛꯄꯒꯤ ꯍꯥꯡꯗꯣꯔꯛꯄꯒꯤ ꯁ꯭ꯋꯥꯏꯒꯤ ꯚꯣꯀꯦꯜꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯍꯥꯡꯗꯣꯔꯛꯄꯒꯤ ꯑꯗꯨꯕꯨ ꯄꯦꯅꯥꯗꯅ ꯑꯃꯨꯛ ꯍꯥꯏꯕꯗꯨꯅ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯑꯅꯤꯁꯤꯒꯤ ꯄꯨꯔꯥ ꯑꯅꯧꯕ ꯄꯣꯠ ꯆꯞꯇꯤ ꯃꯥꯟꯅꯗꯣꯏꯅꯤꯀꯣ ꯇꯧꯕꯗꯕꯨ ꯍꯦꯟꯅ ꯔꯨꯇꯦꯠ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯣ ꯑꯣꯏꯔꯨꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯈꯣꯟ ꯑꯃ ꯊꯣꯛꯂꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯕꯗꯣ ꯑꯩꯒꯤ ꯁꯥꯎꯟ ꯑꯃ ꯇꯠ ꯂꯥꯎꯅ ꯑꯩꯅ ꯂꯩꯔꯒ ꯄꯨꯊꯣꯛꯄ ꯌꯥꯅꯤꯅ ꯈꯟꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯐꯪꯈ꯭ꯔꯦꯕ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯀꯩꯅꯣ ꯌꯨꯔꯦꯀꯥ ꯃꯣꯃꯦꯟꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯐꯪꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯔꯨꯕꯅ ꯃꯇꯥꯏꯗ ꯍꯥꯏꯕꯗ ꯑꯅ ꯍꯥꯏꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯁꯛꯑꯝꯕ ꯏꯁꯩ ꯁꯛꯏꯉꯩ ꯁꯛꯄ ꯑꯣꯏꯔꯝꯃꯒꯗꯤ ꯑꯔꯨꯕꯅ ꯃꯇꯥꯏꯗ ꯍꯥꯏꯔꯝꯗꯣꯏꯅꯦꯕ ꯑꯗꯨ ꯑꯩꯅ ꯑꯗꯨꯒꯤꯗꯣ ꯐꯪꯉꯨꯔꯕ ꯃꯇꯨꯡꯗꯗꯤ ꯑꯔꯨꯕꯅ ꯃꯇꯥꯏꯗꯅ ꯑꯩꯅ ꯑꯩꯒꯤ ꯐꯤꯜꯗꯣ ꯃꯄꯥ ꯆꯥꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯇꯦꯛꯅꯤꯛꯇꯣ ꯈꯪꯉꯨꯔꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯁꯥꯎꯟ ꯑꯃꯨꯛ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯒꯤ ꯐꯪꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯐꯪꯉ ꯃꯇꯨꯡꯗꯩꯗꯤ ꯏꯁꯩ ꯀꯝꯄꯣꯖ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯦꯅꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯣꯖꯥ ꯑꯆꯧꯕ ꯏꯕ ꯀꯩꯅꯣ ꯄꯦꯅꯥꯅꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯑꯗꯨꯗꯩꯗ ꯂꯨꯃꯥꯡ ꯁꯝꯕꯨꯟꯁꯦ ꯌꯥꯎꯔꯝꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯃꯌꯦꯛ ꯄꯥꯝꯖꯕ ꯁꯩꯔꯦꯡ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯊꯤꯕ ꯃꯤ ꯑꯣꯏꯔꯨꯕꯒꯤ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯐꯖꯕ ꯄꯣꯠꯁꯤꯕꯨ ꯑꯩꯅ ꯄꯦꯅꯥ ꯈꯛꯇꯪ ꯊꯝꯃꯒꯗꯤ ꯃꯤꯉꯣꯟꯗ ꯌꯧꯔꯔꯣꯏꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯏꯕꯨꯡꯉꯣ ꯈꯨꯅꯨꯡ ꯂꯨꯗꯥꯡꯑꯅ ꯑꯩ ꯍꯧꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯝꯗ ꯒꯤꯇꯥꯔ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯟꯗꯨꯗ ꯑꯩ ꯀ꯭ꯂꯥꯁꯤꯀꯦꯜ ꯒꯤꯇꯥꯔ ꯀ꯭ꯂꯥꯁ ꯑꯃꯁꯨ ꯆꯠꯂꯝꯃꯦ ꯑꯗꯨꯗꯩꯗ ꯍꯧꯗ ꯉꯥꯏꯔꯤꯀꯣ ꯑꯩꯒꯤꯗꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯁꯩ ꯇꯧꯕ ꯍꯥꯏꯕꯁꯤꯃ ꯄꯥꯛ ꯁꯨꯡꯂꯩ ꯂꯩꯇꯦ 2011ꯒꯤ ꯑꯗꯨꯋꯥꯏꯒꯤ ꯃꯔꯛ ꯄꯔꯦꯡꯗꯨꯗꯅꯦ ꯑꯗꯨꯏꯗꯣ ꯇꯧꯔꯨꯕꯗꯩꯗꯤ ꯋꯥꯍꯩꯗꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯏꯕ ꯁꯩꯔꯦꯡꯀꯣ ꯑꯩ ꯁꯩꯔꯦꯡ ꯑꯗꯨ ꯁꯩꯔꯦꯡꯒꯨꯝꯕ ꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯃꯌꯥꯝ ꯄꯥꯕ ꯈꯣꯠꯄ ꯇꯧꯔ ꯑꯩꯅ ꯈꯤꯇꯪ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯏꯁꯥ ꯃꯅꯨꯡꯗ ꯊꯤꯖꯕ ꯈꯣꯠꯆꯕꯁꯦ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯏꯅꯤꯡꯕꯒꯤ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯑꯩ ꯁꯩꯔꯦꯡꯒ ꯏꯁꯩꯒꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯃꯦꯕ ꯑꯩꯒꯤ ꯍꯧꯔꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯩꯔꯦꯡꯁꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯩꯔꯦꯡꯒꯤ ꯕꯣꯏ ꯑꯃ ꯊꯝꯗꯣꯏꯅꯦ ꯑꯗꯒꯤ ꯏꯁꯩꯒꯤ ꯗꯥꯏꯔꯤ ꯑꯃ ꯊꯝꯗꯣꯏꯅꯦ ꯃꯥꯟꯅꯗꯦꯕ ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯃꯝꯃꯦꯕ ꯑꯗꯣ ꯑꯔꯨꯕꯅ ꯃꯇꯥꯏꯗꯩ ꯁꯣꯝ ꯅꯥꯀꯟ ꯊꯝꯗꯣꯏꯅꯦ ꯑꯗꯩ ꯁꯩꯔꯦꯡ ꯏꯕ ꯃꯤ ꯀꯩꯀꯥ ꯏꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣꯝ ꯅꯥꯀꯟ ꯊꯝꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯀꯣꯟꯅ ꯂꯦꯇꯔ ꯃꯤꯒꯁꯦ ꯂꯣꯏꯅ ꯁꯩꯔꯦꯡꯗꯣ ꯑꯩ ꯏꯁꯩ ꯂꯣꯏꯅ ꯁꯛꯆꯜꯂꯦꯕ ꯐꯖꯕ ꯄꯣꯠꯁꯛ ꯍꯥꯏꯁꯦ ꯃꯤ ꯃꯥꯟꯕ ꯃꯑꯣꯡ ꯑꯁꯤꯌꯥ ꯀꯥꯏꯅ ꯇꯧꯕꯗꯣ ꯏꯁꯩꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯏꯁꯩꯒ ꯁꯩꯔꯦꯡꯒꯒꯤ ꯈꯦꯠꯅꯕ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯄꯦꯅꯥꯒꯤ ꯈꯨꯁꯛꯇꯣ ꯑꯗꯨꯗꯣ ꯇꯧꯕꯗꯨꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯍꯦꯟꯅ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯏꯁꯩ ꯈꯨꯁꯛ ꯑꯃ ꯄꯨꯊꯣꯛꯆꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯏꯁꯩꯁꯦ ꯃꯥꯏꯁꯦ ꯇꯣꯡꯉꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕꯤꯕ ꯐꯥꯎꯕꯗꯣ ꯑꯗꯨꯒꯤ ꯑꯦꯡꯒꯜꯗꯨꯗꯒꯤ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯊꯋꯥꯟꯅꯁꯨ ꯄꯟꯕꯤꯕ ꯉꯁꯥꯏꯒꯤ ꯑꯔꯨꯕꯅ ꯃꯇꯥꯏꯗ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯃꯟ ꯑꯃ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤꯁꯨ ꯑꯣꯔꯤꯖꯤꯅꯦꯜ ꯁꯥꯎꯟ ꯇ꯭ꯔꯦꯛ ꯑꯣꯏꯅꯁꯨ ꯃꯁꯤꯁꯦ ꯐꯤꯆꯔ ꯑꯣꯏꯅꯁꯨ ꯇꯧꯈꯤꯀꯣ ꯑꯗꯨꯒ 2019ꯗ ꯃꯅꯤꯐꯥꯒꯤ ꯕꯦꯁ ꯂꯤꯔꯤꯁꯤꯁ ꯑꯃꯗꯤ ꯕꯦꯁ ꯁꯤꯡꯒꯔ ꯍꯥꯏꯗꯤ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈ꯭ꯔꯒ ꯃꯁꯤꯁꯦ ꯑꯗꯨꯒꯨꯝꯕ ꯑꯦꯀꯣꯂꯦꯖ ꯃꯌꯥꯝ ꯑꯃꯅꯁꯨ ꯍꯥꯏꯕꯗꯤ ꯗꯦꯀꯣꯔꯦꯠ ꯇꯧꯔꯕ ꯏꯁꯩ ꯑꯃꯁꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯔꯨꯕꯅ ꯃꯇꯥꯏꯗꯁꯦ ꯑꯦꯟ ꯁꯣ ꯋꯥꯠ ꯗꯨ ꯌꯨ ꯐꯤꯜ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯃꯔꯛ ꯊꯠꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯏꯍꯨꯜꯒꯤꯁꯨ ꯋꯦꯕ ꯁꯤꯔꯤꯁꯀꯤ OSTꯁꯨ ꯐꯣꯡꯈ꯭ꯔꯦꯀꯣ ꯑꯗ ꯃꯈꯥ ꯇꯥꯅ ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯗꯨ ꯌꯨ ꯄ꯭ꯂꯥꯟ ꯇꯨ ꯀꯟꯇꯤꯅ꯭ꯌꯨ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯜꯝꯁꯤꯡꯁꯤꯗꯁꯨ ꯁꯤꯒꯨꯝꯕ ꯀꯣꯂꯥꯕꯣꯔꯦꯇꯤꯚ ꯃ꯭ꯌꯨꯖꯤꯛꯁꯤꯡ ꯁꯨꯝ ꯂꯥꯟꯊꯣꯛꯈꯤꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯤ ꯑꯑꯣꯟꯕꯁꯦ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯋꯥꯈꯜ ꯆꯥꯟꯅꯕꯀꯣ ꯐꯤꯜꯝ ꯃꯦꯀꯔ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯈꯜꯂꯦ ꯍꯥꯏꯗꯤ ꯋꯥꯈꯜ ꯆꯥꯟꯅꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯌꯥꯝꯅ ꯈꯥꯏꯗꯣꯛꯑ ꯊꯝꯕꯈꯣꯠꯄꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯃ ꯂꯩ ꯌꯥꯝ ꯆꯥꯎꯅꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡ ꯀꯩꯀꯥ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯩꯅꯣꯗ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯕ ꯌꯥꯒꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯃꯟ ꯑꯃꯒꯤ ꯁꯛꯄ ꯃꯇꯝꯒꯤꯗோ ꯑꯗꯨꯗꯩꯗ ꯏꯁꯩꯗꯣ ꯁꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨ ꯐꯤल्मꯗꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯍꯧꯖꯤꯛꯀꯤ ꯂꯃꯟ ꯑꯃꯒꯤ ꯐꯤल्म ꯗꯤꯔꯦꯛꯇꯔ ꯏꯕꯥꯏ ꯗꯥ ꯁꯅꯠ ꯑꯔꯤꯕꯝ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯕꯗꯒꯤ
ꯃꯁꯤ ꯌꯥꯏꯌꯦ ꯑꯗꯨꯒ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯔ ꯅꯝꯁꯦ ꯈꯣꯠꯁꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯁ ꯀꯩꯅꯣ ꯀꯣꯟꯇ꯭ꯔꯥꯗꯤꯛꯁꯟ ꯃꯆꯥ ꯃꯆꯥꯗꯤ ꯂꯩꯀꯣ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯔꯒꯗꯤ ꯐꯥꯔꯁט ꯑꯟꯃꯤꯛ ꯌꯥꯎꯕꯅ ꯂꯩꯔꯦ ꯁꯤꯁꯤꯃ ꯑꯩꯈꯣꯏꯒ ꯑꯆꯧꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯃꯤꯛ ꯌꯥꯎꯕꯁꯤ ꯏꯁꯩ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯑꯃꯤꯛ ꯌꯥꯎꯗꯕ ꯁꯣꯝꯗ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄꯁꯤꯡꯁꯤꯁꯨ ꯏꯁꯩ ꯄꯥꯝꯖꯕ ꯏꯁꯩꯅꯤꯅ ꯕꯦꯛꯕꯣꯟꯗꯤ ꯏꯁꯩ ꯉꯥꯛꯇꯅꯤ나 이세이 ꯄꯥꯝꯖꯕꯒꯤ ꯊꯣꯛꯂꯛꯏ ꯏꯁꯩ ꯉꯥꯛꯇ ꯁꯛꯏꯅꯦꯕ ꯑꯗꯨꯕꯨ ꯁꯤꯗꯤ ꯍꯥꯏꯗꯤ ꯂꯝꯁꯤꯒꯤ ꯀꯃꯥꯏꯅ ꯁꯦꯝꯈꯤꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜ ꯃꯅꯤꯄꯨꯔ ꯐꯤꯜꯝꯗ ꯏꯟꯗꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯟꯗ ꯂꯩꯕ ꯑꯦꯅꯤ ꯑꯥꯔꯇꯤꯁ ꯑꯃꯅ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯟꯃꯤꯛꯇ ꯃꯤꯡ ꯆꯟꯕ ꯑꯗꯨꯒ ꯑꯟꯃꯤꯛꯇꯨꯗ ꯌꯥꯎꯔꯒ ꯑꯗꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯒ ꯐꯤल्म ꯐꯣꯔꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯤल्मꯗꯨꯗ ꯌꯥꯎꯕ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯌꯥꯝꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯌꯥꯎꯁꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯩꯖꯕꯒꯤ independent film puthoraganda yawarpa ꯍꯥꯏꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯏꯔꯩꯁꯤꯗ ꯌꯥꯎꯗ꯭ꯔꯕ ꯉꯥꯛꯇꯅꯦꯕ ꯇꯣꯉꯥꯟꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯃ ꯄꯨꯊꯣꯛꯅꯤꯡꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯟꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯗꯗꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯒꯜ ꯑꯃꯁꯨ ꯂꯩꯅ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯂꯤꯇꯤꯁꯤꯁꯨ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯂꯩꯐꯝ ꯊꯣꯛꯄꯅꯤꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯏꯁꯨꯗꯣ ꯑꯗꯨꯝ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯒꯤ ꯏꯁꯨꯗ इवन अदु कनो पूरा मेन स्ट्रीम अखोने नेगेट तौनीना दुगी पोती लेइतेको कइसु लेइते इफ कनो सानब म लाक्सनी ब मतमना आइदे ए नंगी सही सी फिल्म जिदा हापद चप साननी डायरेक्टर सिने यामती क्लियर होइना खुद हाइबिरेन खलो ओके दुइदि अखोइ विलिंग ओइ सी फिल्म जिदा यावबा हाइनिना अदुबु नसाइगी सी यावरदि सकपे यादे सी यावद्रदि अदु सी मतमगी मतुंगिना मांगिनीनदि थाजै हाइदि अखोइ लोइनमक हानगी सिगी स्ट्रक्चर सिदा दुम लेइनीदि किसु लेइते अदुम अहोंबा अवोनबा दुम लाकनी नम लोइनमक इसै जे थवाइनेना खल्लगनि ब तौरइजे मासु इसै पामबगी अखोइसु इसै पामबगी अइने इंदीने गायने इंदी फुरित लिलगा जत्तोइ नतेबा कोइ इंडिपेंडेंट नि मी मोआ लौदेना लैबा नतेबा हाइदि कमर्शियल पामदे अदु तौदे सोम नाकनगा सुमान मानदबा कोइ तौगनी गायना अदुइदि किसु लेइतेबा अखोइ थमोइ सेंना अखोइ इसागे अपामबा मयेक सेंना तौजबनेबा अखोइ पामदे मोइगी अखोइ एनी कनानो म डायरेक्टर मने स्माइन तौ फिल्म म नमनिंगे नंगी इसै स्माइन तौबा इयु स्माइन सी तौबा तौमिनसी हाय मतमदा अखोइ दुम ओपन ओइ हाइताइ ꯃꯊꯪꯁꯤꯅ ꯔꯦꯒꯟꯗ ꯂꯥꯛꯆꯒꯦ ꯔꯦꯒꯟꯒꯤ ꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯦꯁ ꯁ꯭ꯇꯨꯗꯤꯑꯣ ꯁꯥꯎꯟ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯒꯤ ꯍꯣꯁ ꯑꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯁꯤꯟꯒꯤ ꯔꯣꯛ ꯃ꯭ꯌꯨꯖꯤꯛꯇꯒꯤ ꯍꯧꯔꯒ ꯏꯚꯟ ꯃꯦꯇꯥꯜ ꯃꯦꯅꯤ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯃꯌꯥꯝ ꯑꯃ ꯁꯤꯒꯤꯁꯤꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤꯕ ꯍꯥꯏꯔꯤꯕ ꯕꯦꯟꯁꯤꯗ ꯍꯥꯏꯕꯗꯤ ꯔꯦꯒꯟꯗꯤ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯗꯤ ꯁꯦꯁꯟꯁ ꯑꯥꯔꯇꯤꯁ ꯃꯌꯥꯝꯒꯁꯨ ꯄꯨꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯟꯁꯤꯗ ꯂꯩꯔꯤꯕ ꯚꯦꯔꯥꯏꯇꯤ ꯑꯣꯐ ꯃ꯭ꯌꯨꯖꯤꯁꯤꯌꯟꯁ ꯃꯌꯥꯝ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯁꯤꯟꯁꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯔꯛꯏꯅ ꯎꯕꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯕꯅꯤꯅ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯂꯥꯛꯏ ꯑꯗꯨꯒ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗ ꯆꯥꯎꯈꯠꯅꯕ ꯑꯦꯔꯤꯌꯥꯁꯤꯅ ꯀꯔꯝꯕꯗ ꯔꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯔꯨꯝ ꯐꯣꯔ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯤꯅ ꯀꯗꯥꯏꯗ ꯂꯩ ꯑꯦꯔꯤꯌꯥꯁꯤꯅ ꯁꯤꯐꯥꯎꯗ ꯆꯠꯂꯤ ꯑꯗꯒꯤ ꯅꯍꯥꯟꯒꯩ ꯊꯦꯡꯅꯗꯕ ꯇꯦꯂꯦꯟ ꯀꯌా ꯑꯃꯁꯨ ꯊꯦꯡꯅꯔꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯃꯌꯥम ꯑꯃꯀꯣ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯣ Manipur artist ꯃꯌꯥꯝ ꯊꯤ ꯐꯒꯠꯂꯛꯑꯕ ꯃꯝꯅꯦ ꯃꯇꯝ ꯑꯃ ꯄꯨꯔꯥ ꯁ꯭ꯇꯦꯒꯅꯦꯟ ꯑꯣꯏꯔ ꯂꯩꯔꯨꯔꯦꯕꯀꯣ ꯆꯠꯇꯕꯤꯗ ꯁ꯭ꯀꯤꯜ ꯋꯥꯏꯁꯅꯤ ꯈꯪꯗꯦ ꯃꯥꯔꯀꯦꯇꯤꯡꯅꯤ ꯈꯪꯗꯦ ꯋꯥꯠ ꯑꯦꯚꯔ ꯀꯣ ꯁꯤꯟꯁꯦ ꯁꯤꯅ ꯑꯦꯖ ꯑ ꯍꯣꯜ ꯆꯥꯎꯈꯠꯄ ꯉꯝꯗꯕꯤꯗ ꯀꯥꯏ ꯑꯃ ꯄꯜꯂꯒꯣ ꯑꯗꯣ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯆꯍꯤ 7-9 ꯍꯧꯈꯤꯕ ꯆꯍꯤ 7-9 ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯑꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯈꯟꯕ ꯍꯧꯔꯝꯃꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦꯅ ꯑꯗꯨꯒ ꯑꯥꯔꯠꯀꯤ ꯈ꯭ꯋꯥꯏ ꯂꯨꯕ ꯑꯃꯅ ꯃꯤꯁꯦ ꯋꯥꯟꯁ ꯍꯩꯈ꯭ꯔꯦꯅ ꯍꯩꯔ ꯂꯩꯌꯨ ꯌꯥꯗꯦꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯗꯤ ꯍꯩꯖꯜꯂꯛꯇꯦꯕ ꯀꯂꯥꯗꯤ ꯂꯝꯁꯤ ꯁꯤꯌꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯍꯧꯖꯤꯛ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯩ ꯈꯟꯕꯗ ꯃꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯕ ꯅꯠꯇꯦꯀꯣ ꯑꯥꯔꯇꯤꯁꯁꯦ ꯃꯅꯤꯄꯨꯔꯗ ꯃꯤ ꯍꯣꯜ ꯄꯣꯄꯨꯂꯦꯁꯟꯁꯤꯗꯒꯤ ꯆꯪ ꯊꯣꯛꯄ ꯊꯤꯒꯠꯄꯗ ꯃꯤ 500ꯃꯨꯛꯇꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯗꯣꯏ ꯖꯥꯇꯤ ꯂꯣꯏ ꯁꯨꯅ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ
ꯌꯥꯝꯗꯦꯗꯅꯀꯣ ꯌꯥꯝꯗꯕ ꯃꯔꯛꯁꯤꯗꯁꯨ ꯃꯤ ꯈꯔꯗꯅ ꯍꯣꯏ ꯐꯣꯔꯆꯨꯅꯦꯠꯂꯤ ꯃꯣꯏꯗꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯇꯧꯕꯒꯤ ꯃꯇꯝ ꯈꯔ ꯐꯪꯉꯝꯒꯅꯤ ꯑꯗꯨꯝ ꯀꯣ ꯈꯔꯗꯅ ꯑꯃꯨꯛ ꯁꯨꯡꯐꯝ ꯐꯪꯉꯝꯃꯔꯣꯏ ꯑꯇꯣꯞꯄ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇ꯭ꯔꯦꯁ ꯑꯗꯨꯗ ꯁꯤ ꯃꯌꯥꯝꯁꯤꯅꯁꯨ ꯀꯣ ꯃꯌꯥꯝꯁꯨ ꯇꯣꯛꯑꯝꯃꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯃꯇꯝ ꯑꯃꯗ ꯐꯒꯠꯂꯝꯃꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯡ ꯂꯩꯍꯜꯂꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯆꯨꯋꯦꯁꯟꯁꯤꯅꯁꯨ ꯍꯥꯏꯗꯤ ꯏꯝꯄꯦꯛ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯀꯂꯥ ꯍꯩꯕ ꯃꯌꯥꯝꯒꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯕꯦꯟꯒꯤ ꯑꯦꯟ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯊꯋꯥꯟꯒꯤꯁꯨ ꯔꯦꯒꯟꯒꯤꯁꯦ ꯑꯦꯅꯤ ꯑꯗꯔ ꯁꯥꯏꯠ ꯄ꯭ꯔꯣꯖꯦꯛꯁ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯋꯥꯟꯒꯤꯗꯤ ꯈꯪꯕꯗ ꯉꯁꯥꯏꯒꯤ ꯄꯣꯏꯇ꯭ꯔꯤ ꯔꯤꯁꯥꯏꯇꯜ ꯁꯦꯁꯟ ꯀꯩ ꯀ꯭ꯔꯨ ꯁꯦꯁꯟꯁ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯕ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜꯂꯤ ꯇꯧꯔꯤꯀꯣ ꯍꯥꯏꯗꯤ ꯏꯁꯥꯃꯛꯁꯨ ꯄꯣꯏꯠ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯏꯗꯤ ꯁꯩꯔꯦꯡꯁꯨ ꯑꯗꯨꯝ ꯏꯔꯛꯏ ꯏꯁꯥꯅꯁꯨ ꯄꯥꯝꯖꯕ ꯑꯗꯨꯒ poetry sessions ke cruise sessions kumba mayam sigumba amagi tawgi kainaga tholakibagi wakhansina karidagi tholakibno aduga amadi regan amadi thawan gisu any other side projects kari hoji leiri adudunga share tobiro sum iba haile wakhal gi thabak suba wahai gi thabak suba hai tare ko khori ro adu si gi thabak je pamjaru bai ko adu dagi loinamakti aigi oinadi sidagi haujare hai tare aingona ngasai ipad kino aina khanjabada aidi isai hairagadi isai haibadi da sairing je dum loini na khalli ko aidi ngasai malemda kenoma magi horakpa mamana macha sumbagi isai adagi lauda subagi isai hai ha na hairaga chingami na boigera ko aidagi hai shairaga ngasai rhythm gi keno mayamdo aidi adudaida isai ama sairing ne loinari do isai mayek loinari na mi ni na mai lam gi magi mo tangkhul lon da samgani adagi khoi meitai lon da loyan isai ipa loni ya lu he ho yan che na lai herawoda pulap saktoini na aidi lai harobam laikai khudingi umang lai ma loi lei ni da aduna sigi keno mayam je pam keno ona mamang da khoshu adi yang katang sahi kun katang ga surakpa dai katang inkhalakpam tam da haitare ko auda mapan gyam influence tawi ko isai da horo loinamak ne mayam adi manipur da ngai rock music sin ji kai da gi mapan gi sei tar kan da inspire tawraga main tawrdo maram de akhoi lam da drum puthom banate akhoi lam da guitar puthom banate akhoi thaina gi ahan jing du de muk mine tawbudum makhon do taraga khutna tammaga thilaktoini adagi drum semaga masana sajara thinba khotpa maina hore ineba aduda isaigi saireng pamjaba isai kino tawbasi pamjarubadagi music festival hairaga ingonda ngasibukta awatpa ma leijaba hairagadi si madi chauna adu music festival da akhoi REAGAN adagi akhoi shantanu keno wilderness ki shilliba ke ka akhoi thegnar kandadi wakhan du sana bai ke cruise session ga music festival manung ya holli ne aide festival day to day ani sinba matam da first day gi marak afternoon da ke cruise session na yause thawan kaina haibage adubu madai da pamjaba akhoi ke cruise session ni hana no keno open mic oina hobane aide any poem OBI magi thoughts OBI feelings OBI share tawbo ko adagi isai hayo mina isai share tawbo adagi ma kanom yek pa kinom tawbo mina adum yega magi exhibition session manung du daga dum yahonba adumaina tawraga haidi mi magi apamba creativity gi lambi ji da changningba ko kainoma puthokningba se je adu platform ama oina adumaina ke cruise keno torokibne du ngasai haijada music festival da kaigumba poetry gumba natraga isai ai lyrics yaudabsu leiko tawdabu poetry gumba sigumba je art si yauraganda ne aidi festival je mapung phai je music festival hairaga akhoi gi saina thaina dagi hana dagi tongnaba adum hayo hairaga di khoi lekai da kenoma ngasi club sanga bai natra kenoma isai tawba ai je platform am sarni adu isai sakpam yam kaurani teno taurani mi yam jagoi sarni paisa tharni jagoi sajalani paisa tharni adu du neba akhoi da hana laije tawbudu akhoi generation dadi sidagi katang di mijeng amadi u phangedana
haidi music festival amada mapanda tawrije keno leirani somda art installation leini art exhibition leini adagi keno session keno manungduda keno poetry lyric yonjalakani adagi lyrics lyric adagi artwork band gi gaje huji keno mapan huji keno hard copy physical copy je pakna sanna drabuk ta huji nahona na muk pajana namaga artwork ka pajana yawraga makan puthore je si value do on tawnaba adugi keno ma takpi re ini dana tamma ini dana tawbudu akhoi Manipur gumba akhoi lamsida di adui pot leiram deba tawbudu akhoi generation sina akhoi marakta seichin ba khot pa yawrak pa ngamba maina tawra kanda ding sai hai gan pan be haidi sigi music ki scene je katang growth am la ke tawri ni na hujik pudi wa ma khata ningre hujik di pra manungda kayamta tawba yadabida pokhai patlaga loin pumma leibai type tani artist isai tawba ki kamyam gi wari hayo haragade aduna adumaina adugumbagi angle dagi yenga haitare music habaje aigi motadi music habaje poetry arts literature siga chatmina da yada pone haitare music katang je ma je music separate oi deba hadi ti pull up se apunba punboina ui haitare haidi music ki keno sida adugi keno haidi adugi keno adugi theme dugi mindset to dagi ngasai gi kekru sessions ana hadi Thawan gi side project amoina tawrakhibase aduga regan gi di any other project that you're currently working on kai kai Atingkok ki REAGAN thadora kani khara le Okay. adagi ji yam harawi khoi ngasi gi ELITETV gi ngasi gi in the evening gi session sida Atingkok ki isai ani thadora kani ha begi pause khoi na sida phangjawa je thank you very much ju ama thadora kani music video ga tor adugi suri ado atopadi few like short films kai ka gi foley kai ka production kai ka gi khara lai adu natana hoje big plans still lai te kai da lai phibam jina ko hoje to babu yara kan da phajana mi me pelan mangam na ba hoje manung da hotna lai ba itla lai ba sharp oina ba adu khatani ken lai te thoi do plan Jami hojiki phibam sina su hadi performance na su chingba kayam su thingi ko adubu hojiki na ta mamang da Atingkok na performance pi kiba ngasai gi zero festival gumba thingna giba chatluba adugumba gi experience adi gig experience Manipur da tawkiba mapalam da tawkiba sigumba experience nungai ba memorable oiba share tawning ba ko adugumba khadi khara stand out tawba simadi unforgettable oi si de once in a lifetime experience oi kaina leiba ko adugumba experience music festival khadang share tawbiro kwatha si lan de hosing da kwatha da khong nungai kwatha keno kwatha khunja mem chinungai yam chamme ko aduga pura koi kaim legai lebe type to dum phawe adu isai kan toinge na kan mi chabu nam funare adu no adu ka kaw hadi kaw bangam da ba ama oi giba da okay Thawan gi experience kamai tawi hujik keno Atingkok ke band no khong bai di hujiki kwatha gi do adu yam tin memorable loiba keno oire maram de khoi gi first adumaina outdoor the khong baje duduni han ha lai tar sanjit ne aine REAGAN ne khoi hum pulla kanda Atingkok oina sigi kuna band moina sumaina khoi hum khong aga sumaina present tawrage khoi sei haibagi chap yungna leppaga tawba i han ba sanjit kisu ka sanjit kisu ben to pom lei sai hek ana keno ne Mumbai da base to ne metro project ne instrumental ne ko ame yaudam akhoi ngasi gi numit sida haide sanjit chu yoro magadi amu kahena mapum pharaga yam nungai gani na khali adubu ain makhata ne allo shalakpada ain hangjening base Atingkok ki ngasoi ki lari ba band current band sina hadi ani upcoming album ama phongak pagi plan ngasai isai ani budi haibire adubu si is a single on release tok dora natraga full album moina Atingkok ki rakadori bra single adum to keno full album di album ne aduga khoina isai je am khwai han baje aigi oido je han thaduina aduga second handak je track ani thaduk ke tawba full album di oidoni kona di dum on tor aga 2015 album ama hoi 2015 album ama khoi sida work tawri adugi manung je lo yaw ka doine ba ado khoi thadok padi amom loi ba dum thadok ani
tung da su ngai jage hadi ngasai gi album se release tar pa ma di ngasai gi hari isai mem se release tar pa khoi ngai jage aduga tung da su Atingkok na any endeavors lokhat pa any projects lokhat pa da su mai pak po ubiyo na haijaraga matang asida khoi amuka su hana thagat pa phongdok che thank you very much Amadi in the evening meeting tabiri ba pumna makpo so amuka hana thagat pa phongdok cheri isa isa na pamjaba band akhoi ge wari sa haring ba leiraga su adum comment box ta thabiramu akhoi wari sanabagi tanja adum laujage ngasi goine di Chongtham Amrita na kaina na ba yathani jari binabirasi ꯑꯔꯨꯕꯅ ꯃꯇꯥꯏꯗ ꯑꯅꯩꯕꯅ ꯃꯌꯥꯏꯗ ꯆꯦꯜꯂꯤꯕ ꯏꯆꯦ ꯇꯥꯏꯁꯤꯟꯅꯐꯝ ꯂꯩꯇꯕ ꯇꯣꯔꯕꯥꯟ ꯑꯅꯤꯒꯤ ꯂꯦꯞꯇꯕ ꯏꯆꯦ Marom thokdaba pamida wahang kaya hangli malang bana Marom thokdaba pamida wahang kaya hangli malang bana Nuksibagi kalabagi Naitum hingbok namloy khangna Nathan natan chatliba kariki Naitum hingbok namloy khangna Nathan natan chatliba kariki Kanashu leitaba mafamduda Kari aninba pamba leiduna Lepa leitaba wakhagi khongchatna Wahang kaya hangli tamoy nungda Leikang lagi lingugan Machoy tariba kariki Tashin bangam laruda Leikang lagi lingugan Machoy tariba kariki